Misam the Tatan Kutarak Padalinga action Lodravadi Miamna Civil War Tholapayai, Konsa Kolgi Chairman. Kulai Pivasing the Misam the Tatan Kutarak Padalinga action Amata Lodravadi, Kang Mangamlaktava Miam, the Civil War Tholapadagi, Pivam, the Lak Lagani, Amasung, Kam Bawaga of Irang, Toknanavagi Masak, Oirkani Haina, Konsa Kolgi Chairman, the Adam Liang Mina Fongdokre. Ngarang ayuk NFP na nung may kapsilak padagi sok to na rims ta laikan kiba konsa khul gi katiak lungbo chawang gi matang da layeng sangasida wafam asi mahak na paumising da fongdok kibani mahak na hai konsa khul dagi khajiktang ka khatlaga leiba turial dagi khul gi chana thakna na ba ising lawruk padu ngarang dagi lakta badagi ngarang ayuk kunja humna yengsin bachat pada lumnur leiramba kugi khulai paiba singna nung may kapsilak kibani Kulgi sing lagtrabadi kunja sing na yeng basoi dana karkani khangbadagi kuki militant sing na pipe kaktat laba matungda ngai duna lairum kibani laibuk phabadagi kunja sing na kuki militant sing laire haiba khangho badagi thawai di hinghore amasung kunja ahonggi manungda amadi nongmai maruna pan duna tamthi na sokle haike kuki militant sing na misam da tatna sigum thawong chathrak libasi akan mamong da yaningde hing bada tangai funan sangbay sing lagtabadaki yeng lobo kunja sing da nungay kapsilakpasi mathong hukta thawong ni state laingak na khudak da midyeng sang duna chenaba sing fa duna chairak PBO haike kulai bai sing na misam da sumna tawrobadi miyam na sukhang mangambagi pangdal loiraktuna angamba ama tawropada civil war thorkani Baramasina laingak na minyeng sang duna action lokat patangai fati kulai bai sing na khut tharakpada laingak na action lokatrabadi kha mangam loidaba irang thok nabagi masak werkani haiki Central Forcing gi manungda Gorkha Regiment amadi CRPF na thodok thokfam da changsin duna operation chatharabga asok pasi puthorkibani hospital tamna purukpagi lambida kuki singna sipai gi gari da apan mapirki amadi asok papu yaroi haina thingbadagi thengthana nuktel pung ong ga minute kunthra rom tarakpada rims ta yorkibani haiki amarom da Food Health Naga Coordination Committee gi convener NG Akiyunsu ngarang gi thodog asigum batatna thokle hairaduna kuki militant sing na nongmai kapsil laga misi mina gi thodog thorok liba asina laingak ni yaning daba khakta fongdok pagi mahuta action lawkhat pamthoi kandem khakta tawraga action lawdrabadi kana na action lawgdori haina so hangki Rompung tarulam tarak pada thawal PS na konba Asian Highway ama paringgi khangabo lamkhai mapagi mafam amada matungda gari achawa 4-wheeler amada tungba mioi singna nongmaina kap tuna tanar kibani haiba naha ani na tunglakpa motorcycle ama mafam masida car switch amada thomjinduna accident thokpadagi soktuna laikanakre Soglabana hani du kaksing dagi naurem Basanta Kumar sahi kuntaruk amasung Thawal district ki sapam mamang laikai dagi Singkham Premsan sahi nifurithoi kawi hari Thodogasida gari masada tongminari khibya makhoi ani sokpadagi khangabok ta leiba Thawal district hospital da tuna laikanaki makhoi ani gi phibam lubadagi rims da refer tawkhre hari soglabana ha ani asibu nongmaina kap tuna tanar khiba mioi sing adu kanano haiba official oiba khangba ngamkhidrabasu makhoi ani wangjinglom dagi Thawalom da gari masa sida punna tonglaga lakhibani makhoi bu khangabo ki mafam amada security personnel sing oigani thajaba singna check taunarbagi damukta gari khamnana honarubada khamlamdana kanna thaukhibadagi security personnel sing aduna nongthakta nongmai kaptuna tanarkhiba oigani thajanari adubu thodog asigi matangda official oiba report phangba ngamkhidrei hari Manipur da CRPF Cobra Battalion ani thamnanaba center da khangan khre CRPF ki jungle warfare unit oriba Cobra Battalion ani Manipur da thamnanaba unit lainga na khangan khre haina agency gi pawmana khangalagli unit lainga ki official singna phongdorpagi matungina Manipur da CRPF ki Cobra Battalion ani deploy tawbagi wafambu Ministry of Home Affairs MHA na ayaba piraba matungda battalion ani asi state asida tharkadabani hari Manipur da nauna deploy tawgudoriba battalion sing asi gi number na chani subna tariat amasung chani ga tarani hojik battalion ani mathang sitna West Bengal amasung Assam da deploy tawribani mafam sing asidagi lawthoklaga Manipur da operational duty gi damakta tharkadabani hari Panbiabadi CRPF ki Cobra hargasu khangnariba Commando Battalion for Resolute Action
हाइरिबा battalion sing asi haukiba komja lising ani ganipan amasung mapanda left wing extremism laksin duna thamnana bagi pandam de lingkat kibani laikai na masak khangdaba mioi bu belo haplam le enumeration gi form da atopagi number yawram le luptra mari Election Commission of India ECI gi poktak matung ina ngarang dagi Manipur da haukiba Special Intensive Revision SIR gi enumeration gi thabuk tapiba phone number da mari leinaba booth level officer BLO gi nataba atopa mioi gi telephone number yawram ba thengnare hairaduna wathok oidringaida mari leinaba singna midieng sangbiu haina luptra mari gi convener san tanahak pamna phungdokre Garang nungthil kaisampat leiba ifsa gi loisang da pangthokpa pau gi mefam da wafam asi phongdokla duna makhatan hai ECI gi poktak matungina ngarang dagi Manipur gi district sing da SIR gi damakta yumthong khudingmakta yengnanaba lagliba enumeration gi form asi voter sing na mail ga BLO sing da piraba matung da online portal mode ta submit tawdabani Thabasigi manungsan na tampaki mafum kharda enumeration da piriba phone number da BLO gi natabato pagi number haplak pagi thawong kaya thengnare laingak na puksel seng na amadi rule gi matungin na SIR gi thabuk pangthok piu politics ki oijaba mawong da thabuk tawiganu thawong asi taseng na soiribra natraga aron ba agenda ama lairabra hainasu hangladuna tampakta sikum thawong chatharak lagadi singdana karamba mong da chatharamgani khalubada awabagi masuk oire haiki SIR gi damukta training fanglaba BLO singna enumeration gi form da atopagi mobile number yauchalakpa haibasi laibak thibani political gi oiba thawbong da thabuk tawbiganu matam lairinga da midyeng sangbiu natragadi CSO singna SIR boycott tawrpa yai hainasu pangwising da phungdokki Hidak mana siznabada Manipur na ahum suba position taribisi afabu kudam natte get chandra Hidak mana gi polam si Manipur dadi mayai ka bachinjak natabugum na khanai adubu masina atai mayai ka bachinjak sing charak nanabagi hauropam oiribani Hidak mana siznabada Global Adult Tobacco Survey GATS ki report matungina Manipur na ahum suba position tare haribasi afabu kudam natte haina Coalition Against Drugs and Alcohol Kadagi Secretary General T. Gitchandrana Phongdokre Haina Kadagi Information and Publicity L. Brozen Angomsagi Cherolamana Phongdokli Wafamasi Prithibigi Oina Hidakmana Siznadaban Numit Ki Thoramda Kadagi Head Office Purairoma Khongnang Makhong Konong Mamangda ngarang ayupung 13 tabada pangthokkiba thoramda nunggi oiba warol piraduna mahangna phongdokkibani thoram asida kadagi president Hizam Priyakumar na thoram mapu Manipuri ahanba heart surgeon Dr. Khetrimem Kalana athoiba mithung amasung UCM gi hanagi president amasung JFD gi finance secretary Sunil Karamna akhannaba mithung len oiduda saruk yaki Git Chandrana Makata na haikibada hidak mana gi amang masing Miyam da awareness pi bayam na mathau tai loinana masibu thingnanaba ek mapung phana chanahanba tangai phade kwaidagi maru oina horakliba mahiroi singna hidak mana gi polam singsi per pressure fashion stress amadi curiosity na maram orga sinai masibu sizna bana amang ba natana kanaba karisu phangloi maramasina ekhoina hidak mana thadok minersi haiki Dr. Khetrimem Kalan haikibada ekhoina Angam bapa mai puthokuna inkalakli banharol singbo hidak managi polam amadi pothok kaya tobacco industry na puthorkli bamayam si sinnaba thingba ngamnaba honaminasi maruoina sahi 12 dagina 35 phawgi manungda leiriba singbo hidak mana sizna handaba mathau tai haiki nan mutkrabadi khunai dugi saktam kangkhul mutkigani sengoi sanasam Kunai magi lol amadi mayak mangkrabadi kunai dugi lining laisol mutkigani lining laisol mutkrabadi nat mutkigani nat mutkrabadi kunai dugi saktam kangkhul mutkragani bramaduna ekhoi gi lol amadi iyek asibu yokhatna nabagi pandamda manasi pibani haina lining thau sana mahi thogal kanglup masaloi sang tentha gi thogoloi sengoi sana samna phongdokre wafamasi lining thau sana mahi thogal lup Tentha masaloi sangna tentha khuldagi
Bosem amsung kosem na lawba class 10 amadi 12 ki exam singda Manipuri subject ta ahanba anisuba amsung ahum suba tarakpa mahiroi singda tongan ba mana sing lanthokpagi thorom 10 tha marong banda leiba PA Institute of Learning da ngarang pangthokibada thorom ki nunggi oiba warol pibada mahang phongdokhibani handaki sahi siga tharaga tara nitorek suba mana lanthokpagi thorom duda Thogulup Masa Loisang Luching Purel Kartik Maibana Thoburel Thobal Jila Parishad ki CEO P Santi Kumar Mitaina Mithung Len Mapan Suba Jila Parishad Tentha gi member KH Priyojit Mitai Amsung Tentha GP ki chairperson M Subol Ngamthang Mithung Len Sing Oiki Ngasi Lanthoki Bamana Singdi class 10 gi ahan ba position da Moirang Them Pala Mitaina Ningsing mana ani suba position da moirang them nokul maitai ningsing mana ahum suba tekcham thambal ngau mitai ningsing mana loinana 12 class ki mathang sina tekcham yai ma mitai ningsing mana moirang them ongbi tombi laima ningsing mana amadi maibam ongbi angau thoi ningsing mana ahanba ani suba amadi ahum suba position tariki ba mairoi singda lanthoki hari Belly Bridge atienma matamda loisin biu Miyam Wabagai amadi mayang Imphal AC ani gi manung chanba Bengul Laukok amadi haibung makhong ani fauna riba Imphal Turel gi mathakta sariba Belly Bridge asi atenba matamda loisin biu haina Joint Youth Development Committee JYDC gi President Sesam Saw na phongdokre wafam asi JYDC mayang Imphal Mitai Pangal Bengun Mamang Youth Development Association Ward Councillor amasung laikai gi ahlaman sing yauna pangthok kiba apunba mifam ama pangthok laba matungda pangwising da phongdok latuna mahakna makhata na haikibada PMGSY gi makhada Sekmaizin to Maibam Phawa kilometer 12 dashmik manga gi manungda Bengun Laukok amadi haibong makhong mapa gi Imphal Turel mathakta sariba Belly Bridge si Loishin binunaba mamang sahi so lising ani ga kunmanga gi April 10 da club sing councillor amadi laikai gi ahlaman singna Thawal district ki EE subcontractor singa mamang sahi gi me kuntra faw gi manungda loishin na makhuyek pinakhiba laikrabani hainasu phongdokhi Israel Lanmina Lebanon laiba sahi samapan surba before Lanban khudum chanchin kre Israel Lanmina Lebanon da laiba sahi samapan surba before Lanban khudum chanchin kre Lanban asi matam kaya dagi hauna Hezbollah militant na makoi gi stronghold oina lerkibani Lebanon amasung Israel gi marakta chayol taruk ki mamang da ceasefire lautokrabasu Israel Lanmina Iran na sogutpa Hezbollah militant ki mayokta singthaningai oiba landa kaya chathaduna Hezbollah na stronghold oiriba Lanban asi khudum chanchin bangamkhibani haina Israel Lanmi ki maikai dagi phongdorkre Singi angamba singthakta leiba Lanban asidagi Hezbollah militant singna sahi asigi April da ceasefire thamnar khibadagi hauna Northern Israel tamna nongmai kaplakhibadagi Israel gi school kaya thingjinduna mai tamba phanglakhidravani Lanban asi lausinnanaba Israel Lanmina sathakhiba operation aduga mari lainana Lanmina phongdorkhibada Iran gi lamjing makhada Hezbollah militant singna singthakki awang bada leiba Lanban asidagi Israel tamna landarakhiba adu athingba thamnabagi asanba mityeng Lanmina akhannaba operation chataduna Lanban asi khudum channanaba ngamkhibani hari Lanban asi khudum channanaba honabada Israel gi Lanmi ama laikhidre hainasu Lanmi gi maikai dagi phongdorki Israel Lanmi na sahi chamapan surba Lanban asi khudum chanchin kre haina phongdoklakrabasu Lebanon natraga Hezbollah militant ki maikai dagi karigumba wafam amata phongdorkpa leitri medieval matamgi Lanban asi Israel na khudum chanchin bangamkiba asina Lebanon da Israel gi Lanmi singna sangsin bada hena khudong sahan bada natana Hezbollah military gi pathakta Lanban da hena lahelagani Hezbollah militant singna US Israel amasung Iran gi landa yauksilagtuna sahi asigi Mars anida Israel tamna rocket amasung drone sing siznaduna landa bahurkibni Israel na makoi awang thangba ngamkai saruktagi Iran na sogutpa militia group asibu
takthoknanaba honaduna lakhibani. Before Lanban, Israel lanmi na kudum chansinba ngamkhiba si kha thangba Lebanon amasung awang thangba Israel gi saruk singda Israel gi lanmi singna mathau tawbada henna kudong sahanbada natana mathak tagi yengtharakpada kha thangba Lebanon amasung awang thangba Israel da kari thokli haibadusu mayek sengna khangba ngamhalagani. Lanban asidagi haukiba numit kaya nigi mamangda Hezbollah militant singna Israel gi mafam kaya da landaduna lakhibani. General N.S. Raja Subramaniana Chief of Defense Staff ki thaupu hokre, Admiral Krishna Swaminathan na Navy Chief ki thaupu kre. Tri-Services Integration hena mapangal kankhat hanbagi pandam galoinana General N.S. Raja Subramaniana India gi anauba Chief of Defense Staff CDS oina charge pu hokre. Pakistan amasung China gi oi behiram singda expert ni haina launariba General Subramaniana hanagi CDS General Anil Chauhan dagi thaudang asi lohobune. General Subramani Armed Staff ki Vice Chief oirambaga loinana National Security Council Secretariat NSCS da Military Advisor oina thawpurami. CDS ki charge puba haukibaga General Subramaniana India ki Armed Force asi Tri-Service ki oiba synergy ga loinana mapung phana organization ki oiba reform purko mathau tare ekoi Armed Force da indigenous khulai sing induct tawduna integrate tawduna amasung indigenous khulai sing gi development sing da ahen ba midieng thamduna mapangal kallaba amasung defense ki lamda kanamata da tangjadaba Armed Force ohin ba mathau tai haiki. Nakalam Romda Admiral Krishna Swaminathan na Chief of the Naval Staff ki thaupu hokre. Chief of the Naval Staff ki thaupu dringaida Admiral Krishna Western Naval Command ki Flag Officer Commanding in Chief oina thaupurami. Mahakna Indian Navy na matampuna magta operation amasung combat kidamak thaurang tawduna laiba haibasi khwaidagi chawba priority oiduna laibak asigi security amadi submit loan gi interest ngaklagani haiki. China gi Yunnan province da coal mine ningkhairpadagi mioi manga sikre. Dakta China gi Shanxi province da mine ningkhairpadagi mioi marfunithoi gi punsi mangkhraba numit manga nigi tungda kanglon kaina chalaiba mining operation ama ningkhairpadagi mioi manga sikre hari. Laibak thiba thodok adu laibak adu gi Yunnan province da leiba Huishe county da ngarang ayuk pung 3 makhairum tarakpada thokhibani hari. Mine ningkhairpada mioi taruk rescue tawkhibaga loinana hospital da pukhatkibada mioi ama khaktamak hingau khibani haina Chinese state media na phongdorkhre.